Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Kaksing Police na Kaksing Moramba Singjol area da ngasi ayuk thibu humbiki thabuk sathabada khuzu khulai kayamarum phagale Awang nupok lamdamda thengnariba lalobagi samasya yauna atei samasya sing thengnabada ain ngagliba agency singna punna thabuk tawminabagi tangai phadaba lai haina Assam gi Mukhyamantri Mantri Himanta Biswa Sarmana phongtokre Awang nupok raya singda paikhaliba tongan ba project singi phibam Kendra gi Ayush Mantri Sarbanan Sonowal hanni yengsinkre amasung Pradhan Mantri Narendra Modi ni sabapati oiduna G20 gi mifam ngasi Nai Delhi da hauragani Kaksing Police ki timna akaknaba paw ma phangbadagi Kaksing Moramba Singjol area da ngasi ayuk pung 3 dagi thibu humbagi thabak sathabada khuzu khulai kayamarum phagat pangamle Thibu humbagi thabak adu ayuk pung 3 minute 15 faw sathaki maduda masak khangdaba miyoi singna lotuna thamlamba khuzu khulai sing adu phagat pangamkhibani Phagalaba khulai singa manungda Japana saba 6 round ki revolver ama hand grenade ani yauri pharaba polam sing adu Kaksing Police Station da sinakre Rajagi Directorate of University and Higher Education gi lamsing makhada tha asigi tara taruk-tagi Imphal East ki luang sangbam da leiba Liberal College da sayola masumna satharakpa Scientific Research and Developing Writing Research Papers haiba Faculty Development Program asi college asida mai pakna loisinkhre Thoramadu da Liberal College yauna tongan ba college kya dagi lakpa oza cham humbudra na saru yakhi Raisa asigi amadi mapandagi resource person kayana video conferencing ki khuthangda paper kaya su pathoki Awang nungpo lamdamda thengnariba lalobagi samasya yauna drug trafficking ki samasya sing thengnanaba honabada ain ngagliba agency singna amaga paw phaunaduna thabak tawminabagi tangai phadaba lai haina Assam gi Mukhyamantri Himanta Biswa Sarmana phongtokrai Wafam asi Northeastern Police Academy ki 52 suba basic course loiraba singi passing out period thoromda Mukhyamantri na phongtokhibani Nauna khalaba police officer singna hek yariba makai matho masak khangna amadi daita khangna thabuk tawnabasu Mukhyamantri na pautak pikhi Silongbu leibag asigi 13 suba tourism mart oina khalakpada Meghalaya gi Mukhyamantri Conrad K Sangmana Kendra gi tourism mantraloy bu thagarba phongdokre Silong dangarang pangthokiba thoramamada wa ngangmada Rajya gi tourism mantri Sri Pat Yaso Naik na hai International Tourism Mart ki 13 suba edition asi ngarang Silong da hawtokhibani Leibag asigi awang ng pulamdam asi lam koiba singna yamna pamnaba mapam ama oiragli loinana tourism ga mari lenaba tongan ba thabak thorom kaya sathanaba gidamag lam koiba singna labdam asida asobam yeng thamli International Tourism Mart asi awang ng pu raya singi manungda raya makhankalaga sahi gi oina pangthokpani Awang ng pu raya singda paikhaliba tongan ba project singi phibam Kendra gi Sports Shipping Waterways amasung Ayush Mantri Sarbanan Sonowal na ngarang Guwahati da mifam ama pangthoktuna hani yengsinkrai Raja sing asida paikhaliba project sing lakadoriba January phawgi manungda loisinaba akanba thabak paikhali Inland Waterways yauna lamdam asida tongan ba project sing paikhanabagi damag Kendra Sarkar na lupa koti 1,000 kaithokhibani Awang nung pulabdamda Ayush Mantraloy na lupa koti sani mariputaruki project sing su paikhali Semga sagaliba sing khumang yang na sangsinaba masung atuba matamda loisinaba Ayush ki official singda mantri na khanganki Sikkim da lam koiba singna lakpham oiriba tongan ba tourist ki mafam sing asoi angam thoktana yengba lakpa yaragani haina Rajya Sarkar na laukthokrai Himalaya gi saruk ama oiriba Sikkim Rajya gi awang thangba saruk ta leiriba tourist destination kharadi hauji su lam koiba sing sathok sasin yahandre Tourism amasung Civil Aviation Department ki Additional Secretary Bandana Setri nai Rajya dugi tongan ba lam koiba na lakpa yaba mafam sing sathok sasin tawbada khutong thiningai oidre Haujik mafam sing aduda ising nungsat ki phibam ningthina phagale kumai phiyonggi matam lakpaga loinana lam koiba singna mafam sing aduda lakpa yaragani hairi tabiriba pawasi Akashbani Imphal dagini Pradhan Mantri Narendra Modi na sabapati oidana G20 gi mifam ngasi Nai Delhi da hauragani mifam asi video conferencing gi khuthangda pangthokani mifam aduga mari lenena pawmising da wa ngangbada G20 sarpa Amitabh Kant na hai Pradhan Mantri Narendra Modi na tha ani makhai asigi manungda G20 lusing basinga mifam pangthokminaba asi handaki asi tharga anirek subani
Mifam asina Bharat pu malemda leibak asigi tawba ngamba sakti sing uthokpade hena mateng oiragani. Mamangi September 10 da loisin khiba mifam aduda Pradhan Mantri na handaki mifam asi video conferencing gi kuthangda pangthokani haina lauthokibani. Rajasthan da Vidhan Sabha Mikhal gi vote khomgi thabak kham thengna kalle. Vote khomgi matam numit nini khakta ngaisile pagal wenena BJP gi star campaigner kunna makhoi gi mirep singi damak mafam yankhai da vote khomgi thabak sathari. BJP lusingba Pradhan Mantri Narendra Modi na ngasi Jahazpur gi Sagwara amasung Kotri da pangtokpa miyam gi mitin da saruk yagani. Dol gi President JP Nadda su tongan mafam ani da pangtokpa miyam gi mitin da wangangani. Griha Mantri Amit Shah na Zaitaran Jalor amasung Raniwar da pangtokadaba Mikhal Singh da saruk yagani. Mikhal gi rally sing da saruk yagani. Congress lusingba Rahul Gandhi na Rajadu gi tongan ba sohor sing da pangtokadaba miyam gi mitin sing da wangangani. Priyanka Gandhi su Joypur gi mafam ani da pangtokadaba Mikhal gi rally sing da saruk yagani. Loinana Rajya gi Mukhyamantri Mantri Ashok Gehlot na ngasi tongan ba mafam sing da pangtokpa Mikhal gi rally sing da saruk yagani. Telangana da su tongan ba Rajniti dol sing gi lusingba sing na road show kaya da saruk yari. Kendra gi Sel Thum Mantri Nirmala Sitaraman amasung BRS ke makok ke Chandrasekhar Rao su vote khomli. Rajadu gi tongan ba Kendra sama taramapan gi voter kaya marum yum dagi vote hadan ba ngarang tagi haure. Yum dagi vote hadan bigi thabak tha asigi kuntaret phaw pasatagani. Masida voter lising kunipan sumna yankai tare na vote hadagani. Voter singna yum dagi vote hadabagi kudong saba asi Rajadu da handaki asina ahan bani. Vote tha asigi kuntrada thadanagani. Narunda Sel Thedokbaga Mari Lenana Enforcement Director na Associated Journal Limited ki lupa koti Chatret Yankai Mathogi Mamal Oigadaba Lantum Sing Phazin Krai. Social media da Thagalakba Warola Mada Agency Asin Hai Associated Journal Limited ki Lantum Kaya Delhi Mumbai amasung Lucknow yauna leibak asigi tongan ba sourcing da lei. Masi kumna thijilepa matungda agency asina khanglakibani. Agency asin hai khongthang asi Prevention of Money Laundering Act 2002 gi makhada pausi asigi publisher gi mathakta lokhatpani. Uttarakhand da tunnel ningkhaibada thokpa yadan leiriba sinmini phumathoi kanabagi thabak akanma mawngda chathari. National Disaster Management Authority gi personnel singna ayuk nungthil naidana sinmi sing adu lauthoknaba akanma thabak chathari. Authority ki paun hai sinmi sing adu hek yariba makai athuba matamda tunnel manungdagi puthoraknaba sarkarna akhakpa leitana honari. Nai Delhi da pangthokpa paugi mifema mada wa ngangbada agency asigi member ban hai mi kanbegi thabak adu paikhatpa tarai ba thabak oitabana matam khara sangbani adubu darkar leiba thabak sing paikhatuna angamba thakta makoi bu kanaba honari mi kanbegi thabak asida lamina su angamba mateng pangli. Bharat amasung Australia ge match manga sanagadaba T20 International Series gi anma match hayengdagi Visakhapatnam da sanaba horagani. Surya Kumar Yadav na Bharat ki team lusingani. Ritu Raj Gaikwarna Bharat team gi ahanba match homgi vice captain oigani. Lemoriba match ani adugi vice captain na Shreyas Iyer na oigani. China gi Shenzong da sathariba China Masters Badminton Tournament ta ngasi nupagi singles event ta Bharat ki Laksha Sen Kidambi Srikan amadi Priyanshu Rajawanna makoi gi lamba ka thengnaragani. Ngarang sanakiba nupagi doubles ta Satwik Sairas Ranki Reddy amasung Siraj Seti anisuba round sangkre. Nupagi singles sana ISS Pranoy anisuba round sangkre. Aroibada maruba pawmo. Kaksing police na Kaksing Moramba Singjol area da ngasi ayuk thi bhumigi thabak sathabada khusukhulai kaya marum phagale. Awang nungpuk lamdamda thengnariba lalobagi samasya yauna atei samasya sing thengnabada ain ngagliba agency singna punna thabak tominabagi tangai phadaba lai haina Assam gi Mukhyamantri Himanta Biswa Sarma na phongdokre. Awang nungpuk raya singda paikaliba tongan ba project singi phibam Kendra gi Ayush Mantri Sarbanan Sonowal na hanne yengsingkre. Amasung Pradhan Mantri Narendra Modi na sababati oiduna G20 gi mifam ngasi Nai Delhi da hauragani. Paulo Izare.